underlying asset sigi magi current price se sida sum lay se na hainaraba adu taragadi madubu at the money hara khangnai ATM hara ngasigi video sidi option gi basic ni call option karino haibagi matangda nainaba video oigani mamangda haitareko part 1 da option karino oina video khata kebini hairiba video duda derivative karino takhre adagi option buyer option seller strike price ATM OTM ITM adagi expiry premium haiba topic singje karino haibagi matangda chawrakna nainagre fazana yam kanna mamutana budi nainadriba ngasigi video sida nainadusina call option je karino haibagi matangda nainadoini aduga strike price ki matangda nainarakani strike price se call option gi view haitare call option gi view da ITM ATM OTM je kamain tawge yankani aduga call option buyer kaino call option seller kaino si matangda chu nainarakani call option buyer amana market ki condition market se karamba condition da laitaragadi paisa tongani karamba condition da lairagana paisa mangani aduga call option seller je si jumu market ki karamba condition da ma paisa tongba yai paisa mangba yai haibagi matangda ngasigi video sida mamutana nainarakani ngasigi video se yengma matamda mamangi option karino hairiba video do part 1 no haitare hairiba part 1 do yengaba matungda ngasigi video se yengbiu haibadi haiba part 1 dugi makha chatrakpa video oidoni aduna sigi video se direct yengma matamda gyan tagidabswe mamangi video da option gi concept sinaraga low laiba yonba tawgibagi matang ama yawbaneba hairiba dugi contract to adu call option gi example ne hariba madugi low laiba yonbagi do kitang ai example oina amkasu ai explain tawjarake ko ada kaifaro raina ina ma layena haigre moirang lomda haiba kaifaro to matam amadadi lambi do khong lambi gi tap ta lairamba haitare aduduna maram oiraga daida laiba lamgi value du yamna nemameba lamgi value do lupa la ama lairena lawrase ko duga aise paisa paidrena khalase lupa lising 10 khaktang lahelase paisa mayam mamangdadi paisa mayam layena lawgibani lupa lising 10 khak laiba igi khutta duga lawdugi value sina lupa lakh ama khak oiba law sangam ama la ama oiba haitare ya aida laiba paisa sidagi yam tangeba adubo aingonda paw ama khak layeba haibadi aina sarkar ga khara naknarubadagi ko tha ahum si manung sida paw se lakadawa haitare ada kaigumba haiba paw se lakhi taragadi law sigi value se yamna wangrani lupa lam piramse ani piramba ahum pirakpa dumain tawgido haitare kari pawno haitaragadi haiba kaifa road harise sidaisida moirang phawba sida masi highway olani haibagi dumagi sarkar gi notice ama thorakpa yai haibase masi thahum si manung sida masigi pawse thorakpa yai haibai concept ama ingonda leireba tawudabu thorakadra thoroidra haibadi ai khangdebako karigumba hariba pawdo thorakpa taragadi lupa lakh ama piramba lamse ko highway oidringaidagi hauna haidi highway oirani haibagi asada haitare ko adu lamdo tangraniba lupa la ani oigibe ahum oigibe mari oibe manga oibe adugi matik tangraniba adu matamdadi aije haidi saga lehudini paisa leitamnina ko ado aigi lupa lising 10 sina call option gi concept se sinaraga aina paisa tanbagi magi idea am khak lakba haitare ko ada kamai tawge kansida sida lawpu sida aina haidoini sigi hairiba law se ai tha ahumgi manungda leige tha ahumsi expiry oidini ko tha ahumsigi manungsida ai nangi lawse sungsoi soidana leige ado aina advance oina lupa lising 10 khak thamge si haibadi leige hara sinadi yaroidana aduna advance oina lupa lising 10 khak thamge hariba advance non refundable haitare ko refund tawraroidaba puneba ado hariba sumba advance sibu option da premium hairaga khangneba premium oina lupa lising 10 se thamo karigumba tha ahum sigi manung sida aina karigumba law se leida taraba lupa lising 10 se nangi sum oijaroina adubo tha ahum sida law se karigumba aina leige haitaragadi mamman ama yana sena haibadi lupa hojik lakh am piri dana hojiki value da ado lupa lakh amada leiba aina yanabra natraga lupa lakh amaga lising 10 da yanabra lising 10 da yanabra natraga 90,000 da yanabra haibado ado aiga farmer duga yanabagi matungina mamman ama hojik lepthokhadoine
ꯃꯇꯝꯗꯨꯗ ꯂꯩꯕ ꯃꯃꯜꯗꯨꯗ ꯂꯩꯔꯣꯏꯕ ꯃꯇꯝꯗꯨꯗ ꯂꯧꯁꯤꯒꯤ ꯚꯦꯂꯨꯁꯤ ꯂꯨꯄꯥ ꯂꯥꯛ 3ꯒꯤ ꯂꯩꯒ꯭ꯔꯦꯅ ꯈꯜꯂꯣꯁꯤꯅꯦ ꯃꯇꯝꯗꯨꯗ ꯑꯩ ꯂꯨꯄꯥ ꯂꯥꯛ 3ꯗ ꯂꯩꯔꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯡꯅꯈꯤꯕ ꯃꯃꯜꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯂꯧꯁꯤꯒꯤ ꯃꯃꯜꯁꯦ lupa lakh amaneb ada lupa lakh ama lising kunda leigena hainabsu yaib lakh ama sigi mathakta haitare adigi lakh ama lising kunthra da leigena hainabe lakh ama lising nifu da leigena hainabe lakh ama lising tara da leigena hainabe adai 90,000 da leigena hainabsu yaib adai 80,000 da leige kaina hainabsu yaib khoi khoi yanabagi matung inaneb adubo hojik sidai khoina khangadabse hojik current price sidai sum current price da sum leina sida haitarabo hojik laiba price lakh ama sida ado adui taragadi madugi haiba sida ina itho ising jibu strike price hai khangne haibadi future da hai tare ko hana laptop pai tare lupa asukta leigani na laptop future gi price da oning oisanu tawda waina leiba taragadi sigi price da leine na laptop ki price bu strike price hai khangne hojik current lairiba current hojik lairiba haiba underlying asset hai khangne ko khangnare ko haibadi lause underlying asset sigi magi current price sida sum lei se na haina raba adui taragadi madubu at the money hara khangnai ATM hara ko aduga hojik current price dagi hengatpa mamana ma lei se na haina raba kudam moina hairaba da lupa lama lising tara bu haibane lama lising kun bu haibane adui taragadi out the money hara khangnai ATM adui taragadi mathakta strike price mem leini dana akoi yana bai matungi nani aduga karigumba hojik laiba underlying asset sigi price sigi makhada haitare lupa 90,000 da oina lei gen hainarab yanarab haitare 90,000 80,000 70,000 mem leididra adui taragadi haiba makhagi singsina khoina in the money haraga khange gyan tare adui taragadi call option gi view dadi ko call option gi view da munata view hayeng put aina malakani adudi onar ka doini hojik laiba underlying asset se sidagi hena tangkhat khiba strike singse ko sisibu out the money hara khangne hojik lairiba current price se haitare underlying asset sigi lupa la ama se haitare sisigi makha da laiba strike singsina strike singse habdi lupa suk da leisen haina gibe singdo 90,000 na leisen haina bra 80,000 na haiba strike singdu ko ado haiba strike singdu na khoina in the money hara khangnare adoi taragadi in the money out the money khangne ko at the money is na hojik current price to ga strike price to ga mana taragadi kano tare at the money tare lupa lam da sum leina sida ina haina taragadi at the money tare ada sigi contracts da at the money da haina rase habadi aina low se leiba se haiba strike price at the money da sum hai tare hojik lupa lam pi den khala se low sigi pelu se ado tha hum sigi manung sida market to na phanayam ka gi targa su lupa la amma sida sum leina duine adudi at the money da contract si na mo ka we gyan tare ko aduga contract si inare yanare ko ada option buyer na karamaina paisa tung duino sin karigumba tha hum si manung sida news se lakpadagi lawdu gi price to mathakta kakhala ba haitare sum kakhala khitaraba adui taragadi option buyer se paisa to modine aduga mo news se lakidre aduga news se laktabana maram oiraga lawsi gi price lupa lama sida sum leng da bida leigren khalo natraga hantharen khala cheba adui taragadi matamduda ai haidi ko contract sida inagi se lupa lama da leigadune adu 90,000 da hanthagren khala cheba lawsi gi price already lupa lising ama tara am thigrabni ko nan friend malama adu 90,000 da hanthara matung da aina mu lupa lam thiraga lawdu leigadro leroiba adu kanadi ai premium do mangjaragi haidune sima tamida paisa mangi haibadi kaino kana call option buyer ko wi ko aise sida premium da low leige na yanariba aise sisina call option buyer haira khangnai aduga sida low mapu sino option seller haira khangnai adusu kari option seller call option seller haira khangnai ko asi concept simu khangro aduduna maram oiraga sida ko karigumba price na tarakpa taragadi call option buyer se paisa mangdone ado ma lupa kya mangani kana lupa lising tara se mangdone gyan tare adubo karigumba market sina sumsum kakhalaba market habadi lawgi mamman sina sumsum kakhalaba adui taragadi call option buyer se paisa tongdone haiba news to thoraktana maram oiraga lupa lakh ama piramba eno se law se lupa lakh ani gi value de yawre na khala se adui taragadi kamain tawni kan sida call option buyer aise sisina
ꯑꯇꯣꯞꯄ ꯂꯨꯄꯥ ꯂꯥꯛ ꯑꯅꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯤ ꯑꯃꯗ ꯂꯧꯁꯤ ꯌꯣꯟꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯛ ꯑꯅꯤꯗ ꯌꯣꯟꯊꯣꯛꯈ꯭ꯔꯗꯤ ꯈꯨꯠꯇ ꯂꯥꯛ ꯑꯅꯤ ꯄꯥꯏꯔꯤꯅꯤꯅ ꯍꯥꯏꯔꯤꯕ ꯈꯨꯠꯇ ꯂꯥꯛ ꯑꯅꯤꯁꯤꯅ ꯀꯩꯗꯧꯕ ꯐꯥꯔꯃꯔꯁꯤꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯂꯩꯒꯦꯅ ꯌꯥꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯐꯥꯔꯃꯔꯁꯤꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯒꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯀꯌꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯃꯥꯡꯗ ꯂꯨꯄꯥ 10,000 ꯑꯃ ꯊꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯨꯂꯞꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ 10,000 ꯊꯤꯔꯤꯁꯦ ꯑꯗꯨꯒ ꯂꯥꯛ ꯑꯅꯤꯁꯤꯗꯒꯤ ꯂꯥꯛ ꯑꯃ 10,000ꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯣ 90,000 ꯑꯩ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯤꯅ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔꯁꯤꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯔꯀꯦꯠꯁꯤꯅ ꯑꯞꯇꯤ ꯀꯥꯕ ꯑꯗꯨꯕꯨ ꯌꯥꯝ ꯀꯥꯗ꯭ꯔꯒꯗꯤ ꯃꯥ ꯄꯩꯁꯥ ꯃꯥꯡꯕꯁꯨ ꯌꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛ ꯏꯚꯟ ꯑꯃ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯕꯥꯌꯔꯗꯣ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔꯗꯨꯅ ꯃꯥꯅ ꯊꯤꯔꯤꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯂꯩꯒꯦꯅ ꯍꯥꯏꯅꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯂꯨꯄꯥ 10,000 ꯑꯃ ꯑꯣꯜꯔꯦꯗꯤ ꯊꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯇꯣꯇꯦꯜ ꯊꯤꯔꯤꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯈꯛꯇꯪ ꯑꯣꯏꯔꯣꯏꯗ꯭ꯔꯤꯕ ꯂꯥꯛ ꯑꯃꯒ 10,000 ꯑꯣꯏꯗꯣꯔꯤꯕ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯇꯨꯅ ꯂꯥꯛ ꯑꯃꯒ 10,000 ꯁꯤꯗꯒꯤ ꯃꯊꯛ ꯂꯥꯟꯗ꯭ꯔꯒꯗꯤ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯗꯣꯏꯅꯦꯕ ꯑꯦꯛꯁꯄꯤꯌꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔꯁꯦ ꯄꯩꯁꯥ ꯇꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯛ ꯏꯚꯟꯁꯤꯒꯤ ꯃꯊꯛ ꯂꯥꯜꯂꯒ ꯆꯠꯇꯥꯕ ꯂꯧꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨ ꯃꯇꯝꯗ ꯃꯥ ꯄꯩꯁꯥ ꯇꯣꯡꯒꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔ ꯑꯃꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯣꯡꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯇꯨꯅ ꯇꯥꯅ ꯀꯥꯔꯀꯥꯟꯗ ꯄꯩꯁꯥ ꯇꯣꯡꯉꯦꯕ ꯇꯥꯅ ꯀꯥꯕ ꯍꯥꯏꯗꯤ ꯕ꯭ꯔꯦꯛ ꯏꯚꯟꯗꯣ ꯂꯥꯟꯊꯣꯛꯑ ꯆꯠꯈꯤꯕꯗꯨꯕꯨꯅꯤꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯩꯁꯥ ꯃꯥꯡꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯅꯤ ꯑꯣꯔ ꯃꯥꯔꯀꯦꯠꯅ ꯀꯥ ꯇꯥꯔꯒꯁꯨ ꯌꯥꯝ ꯇꯞ ꯇꯞꯅ ꯀꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯤꯌꯥꯔꯤꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯕ꯭ꯔꯦꯛ ꯏꯚꯟꯗꯣ ꯂꯥꯟ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯀꯥꯟꯗꯁꯨ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯅꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔꯒꯤꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯒ ꯂꯤꯃꯤꯇꯦꯠ ꯂꯣꯁ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯗꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔ ꯑꯃꯗꯤ ꯃꯥꯡꯉꯦꯅ ꯃꯥꯡꯉꯕꯗ ꯃꯥꯅ ꯊꯤꯔꯤꯕ ꯄ꯭ꯔꯤꯃꯤꯌꯝꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯃꯥꯔꯀꯦꯠꯇꯨꯅ ꯇꯥꯅ ꯀꯨꯝꯊꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯂꯨꯄꯥ 10,000ꯅꯦꯕ ꯊꯤꯔꯤꯁꯦ ꯗꯤꯄꯣꯖꯤꯠ ꯍꯥꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯅꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣꯕꯀꯣ ꯑꯦꯗꯚꯥꯟꯁ ꯍꯥꯏꯒꯦꯔꯥ ꯑꯗ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔꯒꯤꯗꯤ ꯔꯥꯏꯠ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯩꯗꯣꯏꯅꯦꯕ ꯂꯩꯅꯤꯡꯗꯒ ꯇꯣꯛꯇꯣꯏꯅꯦꯕ ꯑꯦꯛꯁꯄꯥꯏꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯀꯣ ꯑꯗꯣ ꯃꯥꯔꯀꯦꯠꯇꯨꯅ ꯇꯥꯅ ꯀꯨꯝꯈꯤ ꯇꯥꯔꯒꯗꯤ ꯌꯥꯔꯦ ꯑꯩ ꯂꯩꯔꯔꯣꯏ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯊꯤꯈꯤꯕ ꯄ꯭ꯔꯤꯃꯤꯌꯝꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯃꯥꯡꯒꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅꯅꯦ ꯃꯥꯗꯤ ꯂꯣꯁꯁꯦ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯅ ꯇꯥꯅ ꯀꯨꯝ ꯇꯥꯔꯒꯁꯨ ꯃꯥꯗꯤ ꯂꯤꯃꯤꯇꯦꯠ ꯂꯣꯁꯅꯦꯕ ꯃꯥꯅ ꯊꯤꯔꯤꯕ ꯄ꯭ꯔꯤꯃꯤꯌꯝꯗꯨꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯃꯥꯡꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠꯁꯤꯅ ꯇꯥꯅ ꯀꯥ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯅꯦꯕ ꯄꯩꯁꯥ ꯃꯌꯥꯝ ꯃꯌꯥꯝ ꯐꯪꯒꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯥꯔꯀꯦꯠꯁꯤꯅ ꯂꯥꯛ ꯑꯃ 50,000 ꯌꯧꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯅ ꯂꯥꯛ ꯑꯃ ꯈꯟꯈꯤꯕꯅꯤ ꯍꯥꯟꯅ ꯂꯨꯄꯥ 10,000 ꯑꯃ ꯊꯤꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯇꯣꯡꯒꯗꯣꯏꯁꯦ 1.5 ꯂꯥꯛ ꯃꯥꯏꯅꯁ ꯕ꯭ꯔꯦꯛ ꯏꯚꯟꯒꯤ ꯚꯦꯂꯨꯗꯣ ꯍꯥꯏꯕꯗꯤ ꯂꯥꯛ ꯑꯃꯒ 10,000 ꯂꯨꯄꯥ 90,000 ꯇꯣꯡꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯂꯥꯛ 2 ꯌꯧꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯃꯇꯝꯗꯨꯗꯅ 90,000 ꯇꯣꯡꯒꯅꯦꯕ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯤꯅ ꯂꯥꯛ 3 ꯌꯧꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 1.9 ꯂꯥꯛ ꯇꯣꯡꯒꯅꯦꯕ ꯁꯨꯃꯥꯏꯅ ꯃꯥꯔꯀꯦꯠꯁꯤꯅ ꯀꯥꯔꯤꯈꯣꯏ ꯃꯥꯗꯤ ꯁꯨꯝ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯇꯣꯡꯉꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯔꯒ ꯈꯪꯅꯩꯑꯕ ꯑꯗꯨꯕꯨ ꯑꯟꯂꯤꯃꯤꯇꯦꯠ ꯄ꯭ꯔꯣꯐꯤꯠ ꯑꯣꯏ ꯍꯥꯏꯅ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡꯗ ꯄꯩꯁా ꯃꯌꯥꯝ ꯃꯌꯥꯝ ꯐꯪꯒꯅꯤꯗꯤ ꯈꯜꯂꯨꯅꯨꯀꯣ ꯃꯥꯔꯀꯦꯠꯅ ꯌꯥꯝ ꯊꯨꯅ ꯇꯥꯅ ꯀꯥꯕ ꯍꯥꯏꯁꯦ ꯄꯥꯛ ꯄꯥꯛ ꯊꯣꯛꯇꯦꯕ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔ ꯑꯃꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯃꯥꯡꯉꯦ ꯀꯃꯥꯏꯅ ꯇꯣꯡꯉꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤ ꯌꯥꯝ ꯀꯨꯞꯊꯅ ꯅꯩꯅꯔꯣꯏꯁꯤ ꯃꯔꯝꯗꯤ ꯕꯦꯁꯤꯛꯅꯤ ꯄ꯭ꯔꯤꯃꯤꯌꯝ ꯀꯥꯏꯁꯦ ꯀꯃꯥꯏꯅ ꯁꯥꯔꯛꯄꯅꯣ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯇꯝꯗ꯭ꯔꯤꯀꯣ ꯑꯗꯒꯤ ꯕ꯭ꯔꯦꯛ ꯏꯚꯟ ꯀꯥꯏꯅ ꯍꯥꯏꯐꯦꯠꯇꯤ ꯄꯟꯈ꯭ರೆ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯅꯩꯅꯈꯤ ꯇꯥꯔꯒꯗꯤ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞꯇꯤ ꯀꯣꯜ ꯑꯣꯞꯁꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕꯁꯤ ꯈꯛꯇꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗ ꯀꯣꯜ ꯑꯣꯞꯁꯟꯁꯦ ꯑꯣꯞꯁꯟ ꯕꯥꯌꯔꯒꯤ ꯚ꯭ꯌꯨꯗꯒꯤ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦ ꯑꯣꯞꯁꯟ ꯕꯥꯌꯔꯗ ꯃꯥꯔꯀꯦꯠꯀꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯩꯔꯒꯅ ꯄꯩꯁꯥ ꯇꯣꯡꯕ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯩꯔꯒꯅ ꯄꯩꯁా ꯃꯥꯡꯕ ꯍꯥꯏꯅ ꯈꯪꯈ꯭ꯔꯦꯕ ꯑꯗꯣ ꯌꯥꯝ ꯆꯝꯅ ꯑꯣꯞꯁꯟ ꯁꯦꯂꯔꯗ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯞꯁꯟ ꯁꯦꯂꯔꯅ ꯄꯩꯁా ꯇꯣꯡꯒꯦ ꯑꯗꯨꯒ ꯄꯩꯁꯥ ꯃꯥꯡꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤꯈꯛ ꯈꯪꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯀꯣꯜ ꯑꯣꯞꯁꯟꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯈꯪꯈ꯭ꯔꯅꯦꯕ ꯑꯗꯩꯗꯨꯗ ꯌꯥꯝ ꯀꯨꯞꯊꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯈꯪꯉꯨ ꯇꯥꯔꯒꯗꯤ ꯅꯧꯔꯤꯉꯩꯗ ꯌꯥꯝ ꯀꯨꯞꯊꯈꯤ ꯇꯥꯔꯗꯤ ꯀꯣꯛ ꯉꯥꯎꯈꯤꯅꯦꯕ ꯑꯗꯣ ꯐꯔꯦ ꯌꯦꯡꯁꯤ ꯑꯗꯣ ꯑꯣꯞꯁꯟ ꯕꯥꯌꯔꯗꯗꯤ ꯑꯣꯞꯁꯟ ꯕꯥꯌꯔꯅ ꯄꯩꯁా ꯃꯥꯡꯈꯤꯕꯗꯣ ꯀꯃꯥꯏꯅ ꯃꯥꯡꯒꯦ ꯀꯥꯟꯁꯤꯗ ꯃꯥꯔꯀꯦꯠꯁꯤꯅ ꯍꯥꯏꯕꯗꯤ ꯑꯟꯗꯔꯂꯥꯏꯡ ꯑꯦꯁꯦꯠꯇꯨꯒꯤ ꯚꯦꯂꯨꯗꯣ ꯁꯤꯗꯗꯤ ꯂꯝꯅꯦꯗꯅ ꯂꯝꯒꯤ ꯚꯦꯂꯨꯁꯤꯅ ꯇꯥꯅ ꯇꯥꯔꯀꯥꯟꯗꯅꯦ ꯄꯩꯁా ꯃꯥꯡꯉꯤꯁꯦ ꯃꯔꯝꯗꯤ ꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯇꯣ ꯂꯨꯄꯥ ꯂꯥꯛ ꯑꯃꯗꯅꯤ ꯈꯟꯈꯤꯗꯣ ꯑꯦꯠ ꯗ ꯃꯅꯤꯗ ꯂꯥꯛ ꯑꯃ ꯂꯩꯔꯤꯉꯩꯗ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯑꯣꯜꯔꯦꯗꯤ ꯂꯨꯄꯥ 10,000 ꯑꯃ ꯊꯤꯈ꯭ꯔꯕꯅꯤ
ꯀꯣ ꯑꯗ ꯂꯝꯗꯨꯒꯤ ꯚꯦꯂꯨꯗꯨꯅ 80,000 ꯄꯤꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯁꯤꯗꯩꯁꯤꯗ ꯀꯣꯜ ꯑꯣꯞꯁꯟꯒꯤ ꯗꯤꯐꯤꯅꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯣꯞꯁꯟ ꯕꯥꯏꯌꯔꯁꯦ ꯀꯣ ꯁꯤꯒꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯏꯌꯔꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯑꯃ ꯂꯩꯌꯦꯕ ꯑꯣꯞꯁꯟꯒꯤ ꯗꯤꯐꯤꯅꯤꯁꯟꯅꯤꯀꯣ ꯀꯔꯝꯕ ꯔꯥꯏꯠꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯄꯤꯌꯥꯔꯤꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯂꯩꯒꯗꯕ ꯀꯣ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯩꯒꯅꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯁꯦꯠ ꯇꯧꯒꯗꯕ ꯑꯗꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁ ꯍꯥꯏꯗꯨꯅꯦꯕ ꯀꯔꯝꯕ ꯄ꯭ꯔꯥꯏꯁꯇ ꯂꯩꯅꯤ ꯍꯥꯏꯕꯗꯨꯕꯨꯅꯦꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁ ꯍꯥꯏꯁꯦ ꯁꯤꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯂꯩꯅꯦꯅ ꯁꯦꯠ ꯇꯧꯈ꯭ꯔꯦꯕ ꯑꯗꯣ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯅꯤꯡꯕ ꯄ꯭ꯔꯥꯏꯁ ꯑꯣꯏꯁꯅꯣꯕ ꯂꯨꯄꯥ ꯂꯥꯛ 4 ꯑꯣꯏꯒꯦꯔꯥ 10ꯗ ꯇꯥꯡꯈꯠꯂꯛꯀꯦꯔꯥ 10 ꯇꯥꯡꯈꯠꯂꯛꯀꯦꯔꯥ ꯃꯥꯅ ꯂꯩꯕꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯂꯩꯒꯗꯣꯏꯅꯤ ꯃꯁꯤꯒꯤ ꯌꯥꯅꯕꯁꯤꯅꯦꯕ ꯑꯣꯞꯁꯟ ꯀꯣꯟꯇ꯭ꯔꯦꯛ ꯍꯥꯏꯁꯦ ꯑꯗꯣ ꯂꯨꯄꯥ 80,000ꯗ ꯍꯟꯖꯤꯟꯈ꯭ꯔꯦꯅ ꯈꯜꯂꯣ ꯍꯟꯊꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯥर्केटꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯣ 80,000ꯗ ꯍꯟꯊꯈꯤ ꯇꯥꯔꯒꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯂꯝꯗꯣ ꯂꯩꯒꯦ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯤꯔ ꯂꯩꯒꯗꯧꯕ ꯂꯝꯗꯨꯒꯤ ꯚꯦꯂꯨꯗꯅ ꯂꯨꯄꯥ ꯂꯥꯛ 3ꯗ ꯀꯥꯈꯠꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗꯁꯨ ꯃꯥ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯂꯩꯅꯦꯕ ꯁꯤꯒꯤ ꯌꯥꯅꯁꯦꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯔꯥꯏꯠ ꯑꯃ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦꯗꯅ ꯃꯥ ꯂꯩꯔꯣꯏ ꯂꯩꯅꯤꯡꯗꯗꯤ ꯑꯩ ꯂꯩꯔꯣꯏꯅ ꯂꯩꯅꯤꯡꯗ ꯇꯣꯛꯀꯅꯤꯁꯤꯅꯤ ꯑꯣꯞꯁꯟ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯏꯌꯔꯒꯤ ꯔꯥꯏꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯊꯤꯈꯤꯕ ꯄ꯭ꯔꯤꯃꯤꯌꯝꯗꯣ ꯃꯥꯡꯖꯔꯦꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯁꯤ ꯀꯦꯁꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥर्केटꯁꯤꯅ ꯗꯥꯎꯟ ꯆꯠꯂꯕ ꯃꯥर्केट ꯍꯥꯏꯕꯗꯤ ꯑꯟꯗꯔꯂꯥꯏꯌꯤꯡ ꯑꯦꯁꯦꯠꯇꯨꯒꯤ ꯚꯦꯂꯨꯗꯨꯅ ꯗꯥꯎन ꯆꯠꯂꯕ ꯍꯥꯏꯕꯗꯤ ꯂꯨꯄꯥ 80,000ꯗꯒ ꯍꯟꯊꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯂꯩꯒꯗꯣꯏꯅꯦꯕ ꯂꯝꯗꯣ ꯍꯥꯟꯅ ꯂꯨꯄꯥ 10,10,000 ꯑꯃ ꯊꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ 10,10,000ꯅꯦ ꯃꯥꯅ ꯊꯤꯒꯗꯣꯏꯁꯦ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯚꯦꯂꯨꯅ 80,000ꯗ ꯍꯟꯊꯈ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯚꯦꯂꯨꯗ 80,000ꯗ ꯍꯟꯊꯈ꯭ꯔꯕ ꯂꯝ ꯑꯃꯕꯨ ꯂꯨꯄꯥ ꯂꯥꯛ ꯑꯃ 10,10,000 ꯊꯤꯔꯒ ꯂꯩꯒꯗ꯭ꯔꯣ ꯑꯗꯨ ꯀꯥꯟꯗꯗꯤ ꯑꯩ ꯂꯩꯔꯔꯣꯏ ꯅꯪ ꯄ꯭ꯔꯤꯃꯤꯌꯝꯗꯣ ꯂꯧꯖꯔꯣ ꯍꯥꯏꯔꯗꯧꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯑꯁꯤ ꯍꯟꯕꯨꯗꯤ ꯍꯟꯖꯤꯜꯂꯦ ꯑꯗꯨꯀꯥꯟꯗ ꯀꯩꯗꯧꯕ ꯑꯣꯞꯁꯟ ꯕꯥꯏꯌꯔꯁꯦ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯏꯌꯔꯁꯦ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯅꯦꯕ ꯃꯥꯅ ꯄꯩꯁꯥ माꯡꯕ ꯍꯥꯏꯕꯗꯤ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯁꯤꯅ ꯄꯩꯁꯥ ꯇꯣꯡꯒꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥर्केटꯅ ꯗꯥꯎꯟ ꯆꯠꯄ ꯃꯇꯝꯗ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯁꯦ ꯄꯩꯁꯥ ꯇꯣꯡꯉꯦꯕ ꯁꯤꯈꯛ ꯈꯪꯈ꯭ꯔ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯑꯝꯇꯒ ꯍꯥꯏꯔꯝꯒꯦ ꯃꯥर्केटꯅ ꯑꯞ ꯆꯠꯂꯒꯁꯨ ꯌꯥꯝ ꯀꯟꯅ ꯑꯞ ꯆꯠꯇ꯭ꯔꯕ ꯕ꯭ꯔꯦꯛ ꯏꯚꯟꯒꯤ ꯃꯈꯥ ꯐꯥꯎꯕꯗ ꯂꯩꯔꯕ ꯍꯥꯏꯗꯤ ꯑꯗꯨꯀꯥꯟꯗꯁꯨ ꯃꯥ ꯄꯩꯁꯥ ꯇꯣꯡꯉꯦꯕ ꯍꯥꯏꯗꯤ ꯃꯥर्केटꯅ ꯏꯔꯦꯡ ꯂꯦꯡꯗ꯭ꯔꯒꯁꯨ ꯄꯩꯁꯥ ꯇꯣꯡꯉꯦꯕ ꯁꯤ ꯀꯟꯁꯦꯞꯁꯤ ꯈꯛꯇꯪ ꯈꯪꯉꯣ ꯑꯩ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯤꯕ ꯀꯟꯁꯦꯞꯁꯤ ꯅꯣꯏꯅ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕꯗ ꯋꯥꯔꯤ ꯑꯃ ꯆꯠꯈ꯭ꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯒꯤꯗꯤ ꯃꯥर्केटꯅ ꯂꯦꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯈꯥꯗ ꯀꯨꯝꯕ ꯀꯥꯟꯗ ꯃꯥ ꯄꯩꯁꯥ ꯇꯣꯡꯉꯤ ꯑꯁꯤ ꯀꯟꯁꯦꯞꯁꯤꯇꯪ ꯈꯪꯉꯣ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯅ ꯀꯔꯝꯍꯥꯏꯅ ꯄꯩꯁꯥ ꯃꯥꯡꯉꯦꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯏꯌꯔꯒꯤꯗꯤ ꯑꯟꯗꯔꯂꯥꯏꯌꯤꯡ ꯑꯦꯁꯦꯠꯇꯣ ꯍꯥꯏꯕꯗꯤ ꯂꯝꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯇꯥꯅ ꯃꯊꯛ ꯀꯥꯈꯤ ꯇꯥꯔꯒꯗꯤ ꯃꯥ ꯄꯩꯁꯥ ꯇꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯂꯝꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅ ꯂꯦꯡꯗꯕꯤ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯀꯨꯝꯃꯕ ꯑꯗꯨ ꯀꯥꯟꯗ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯗꯣꯏꯅꯦꯕ ꯑꯗ ꯂꯝꯒꯤ ꯄ꯭ꯔꯥꯏꯁꯅ ꯇꯥꯅ ꯃꯊꯛꯇ ꯀꯥꯕ ꯍꯥꯏꯁꯦ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯏꯌꯔꯁꯤꯅ ꯄꯩꯁꯥ ꯇꯣꯡꯗꯣꯏꯅꯤ ꯃꯥꯅ ꯇꯣꯡꯉꯤꯕ ꯄꯩꯁꯥꯁꯦ ꯀꯅꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔ ꯁꯤꯒꯤ ꯃꯥꯡꯖꯕ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯂꯝꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅ ꯕ꯭ꯔꯦꯛ ꯏꯚꯟ ꯃꯊꯛ ꯂꯥꯜꯂꯒ ꯇꯥꯅ ꯀꯥꯈꯤ ꯇꯥꯔꯒꯗꯤ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯁꯦ ꯄꯩꯁꯥ ꯃꯥꯡꯒꯗꯣꯏꯅꯦꯕ ꯀꯣ ꯃꯥꯅ ꯃꯥꯡꯉꯤ ꯄꯣꯠꯇꯨꯅꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯏꯌꯔꯅ ꯇꯣꯡꯗꯣꯏꯁꯦ ꯀꯃꯥꯏꯅ ꯃꯥꯡꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯂꯝꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅ ꯖꯔ ꯖꯔ ꯇꯥꯡꯈꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ ꯃꯈꯥꯏ ꯌꯧꯔꯦꯅ ꯈꯜꯂꯁꯦꯀꯣ ꯑꯗꯣ ꯄ꯭ꯔꯤꯃꯤꯌꯝꯗꯤ ꯑꯣꯜꯔꯦꯗꯤ ꯂꯨꯄꯥ 10,10,000 ꯊꯤꯈ꯭ꯔꯕꯅꯤ ꯑꯣꯞꯁꯟ ꯕꯥꯏꯌꯔꯅ ꯑꯣꯞꯁꯟ ꯁꯦꯂꯔꯗ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯅ 1 ꯂꯥꯛꯅꯤ ꯍꯥꯏꯕꯗꯤ ꯑꯣꯞꯁꯟ ꯕꯥꯏꯌꯔꯅ ꯂꯝꯁꯦ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯤꯔꯒ ꯂꯩꯒꯗꯧꯕ ꯃꯥꯅ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯂꯨꯄꯥ 10,10,000 ꯑꯃ ꯊꯤꯈ꯭ꯔꯦ ꯂꯥꯛ ꯑꯃꯒ 10,10,000 ꯊꯤꯔꯒ ꯂꯩꯒꯗꯧꯕ ꯍꯥꯏꯗꯤ ꯕ꯭ꯔꯦꯛ ꯏꯚꯟꯒꯤ ꯚꯦꯂꯨꯗꯨꯗꯀꯣ ꯃꯥर्केटꯅ ꯃꯊꯛ ꯀꯥꯅꯤꯡꯕ ꯀꯥ ꯇꯥꯔꯒꯁꯨ ꯂꯝꯁꯤꯒꯤ ꯚꯦꯂꯨꯁꯤꯅ ꯌꯧꯅꯤꯡꯕ ꯃꯃꯜ ꯂꯨꯄꯥ ꯂꯥꯛ 2 ꯌꯧꯒꯦꯔꯥ 3 ꯌꯧꯒꯦꯔꯥ 1.5 ꯌꯧꯒꯦꯔꯥ ꯃꯥꯅ ꯂꯩꯕꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯤꯔꯒ ꯂꯩꯒꯗꯣꯏꯅꯦ ꯍꯥꯟꯅ ꯂꯨꯄꯥ 10,10,000 ꯑꯃ ꯊꯤꯈ꯭ꯔꯦꯗꯅ ꯂꯥꯛ ꯑꯃ 10,10,000 ꯊꯤꯔꯒ ꯂꯝꯁꯦ ꯂꯩꯒꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯂꯝꯒꯤ ꯚꯦꯂꯨꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯌꯧꯔꯦꯕ ꯃꯇꯝꯗꯨꯗ ꯑꯣꯞꯁꯟ ꯕꯥꯏꯌꯔꯅ ꯂꯝꯁꯦ ꯂꯩꯒꯦ ꯇꯥꯔꯒꯗꯤ ꯂꯥꯛ ꯑꯃꯒ 10,10,000ꯗ ꯂꯩꯈꯤꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯚꯦꯂꯨꯅ ꯂꯥꯛ ꯃꯈꯥꯏ ꯌꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯞꯁꯟ ꯕꯥꯏꯌꯔꯅ ꯇꯣꯡꯗꯣꯏꯁꯦ ꯂꯨꯄꯥ 90,000ꯅꯦꯕ ꯁꯤꯒꯤ 90,000ꯁꯦ
ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯁꯤꯅ ꯃꯥꯡꯒꯗꯣꯏꯁꯦ ꯂꯨꯄꯥ 90,000 ꯃꯥꯡꯗꯣꯏꯅꯦꯕ ꯑꯣꯞꯁꯟ ꯕꯥꯌꯔꯅ ꯇꯣꯡꯈꯤꯕ 90,000 ꯀꯣ ꯁꯤꯗ ꯀꯃꯥꯏꯅ ꯃꯥꯡꯒꯦ ꯑꯗꯨ ꯌꯦꯡꯁꯤꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯄꯩꯁꯥ ꯑꯣꯏꯅ ꯁꯤꯒꯤ ꯀꯦꯁꯁꯤꯗꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯁꯤꯒꯤ ꯐꯤꯒꯥꯎꯗꯒꯤ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯆꯠꯂꯣꯏꯕ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯀꯣꯟꯇ꯭ꯔꯦꯛꯇꯣ ꯂꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥ ꯂꯨꯄꯥ 1,50,000 ꯌꯣꯟꯖꯒꯗꯧꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯚꯦꯂꯨꯗ ꯇꯥꯡꯈꯠꯂꯛꯑ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯑꯣꯞꯁꯟ ꯀꯣꯟꯇ꯭ꯔꯦꯛꯇꯣ ꯂꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯌꯣꯟꯕ ꯃꯇꯝꯗ ꯂꯨꯄꯥ 1,10,000 ꯈꯛꯇꯅꯦꯕ ꯃꯥꯅ ꯐꯪꯉꯤꯁꯦꯀꯣ ꯍꯥꯟꯅ ꯊꯤꯈꯤꯕ ꯄ꯭ꯔꯤꯃꯤꯌꯝꯗꯨꯒ ꯌꯥꯎꯔꯒ ꯍꯥꯏꯕꯗꯤ 1,50,000 ꯌꯣꯟꯒꯗꯕ ꯄꯣꯠꯇꯣ 1,10,000 ꯂꯩꯕꯤꯈ꯭ꯔꯦꯕ ꯃꯤꯅ ꯃꯥꯅ ꯇꯣꯡꯒꯗꯕ ꯄꯣꯠꯇꯣ ꯇꯣꯡꯍꯧꯗ꯭ꯔꯦꯕ ꯂꯨꯄꯥ 90,000 ꯇꯣꯡꯒꯗꯕ ꯄꯣꯠꯇꯣ ꯃꯥ ꯃꯥꯡꯖꯕꯒꯨꯝꯕꯅꯦꯕ ꯑꯁꯤ ꯃꯇꯝꯁꯤꯗ ꯇꯣꯡꯒꯗꯕ ꯄꯣꯠꯇꯣ ꯇꯣꯡꯍꯧꯗꯕꯁꯤꯕꯨ ꯃꯥꯒꯤ ꯃꯥꯡꯖꯕꯅꯦꯅ ꯂꯧꯒꯅꯦꯕ ꯁꯤꯒꯤ ꯀꯦꯁꯁꯤꯗꯗꯤ ꯉꯁꯤꯒꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯦꯛꯖꯥꯝꯄꯜꯒꯤ ꯀꯦꯁꯁꯤꯗꯗꯤ ꯇꯁꯦꯡꯅ ꯃꯥ ꯄꯩꯁꯥ ꯑꯣꯏꯅ ꯃꯥꯏ ꯐꯤꯒꯥꯎꯗꯒꯤ 90,000 ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯆꯠꯇꯦꯕ ꯇꯧꯕꯇꯕꯨ ꯇꯣꯡꯉꯝꯒꯗꯕ ꯄꯣꯠꯇꯣ ꯇꯣꯡꯍꯧꯗꯕꯁꯤꯅꯦꯕ ꯑꯁꯤꯁꯨ ꯃꯥꯡꯖꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯀꯣ ꯂꯝꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛꯇ ꯅꯠꯇ꯭ꯔꯒ ꯏꯟꯗꯦꯛꯁꯇ ꯕꯦꯁ ꯇꯧꯔꯒ ꯇ꯭ꯔꯦꯗ ꯇꯧꯗꯣꯏꯅꯦꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁ꯭ꯇꯣꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯁꯨ ꯑꯣꯞꯁꯟ ꯁꯦꯂꯤꯡ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯗꯗꯤ ꯃꯁꯥꯒꯤ ꯈꯨꯠꯇ ꯂꯝ ꯂꯩꯕ ꯃꯤꯗꯨꯅ ꯑꯣꯞꯁꯟ ꯁꯦꯂꯤꯡ ꯇꯧꯕꯅꯦꯕ ꯑꯗꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁ꯭ꯇꯣꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯁꯨ ꯑꯣꯞꯁꯟ ꯁꯦꯂꯤꯡ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯟꯗꯔꯂꯥꯏꯌꯤꯡ ꯑꯦꯁꯦꯠ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯀꯥ ꯑꯀꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯇꯧꯕ ꯍꯥꯏꯅ ꯄꯩꯁꯥ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯃꯥꯔꯀꯦꯠꯁꯤꯅ ꯇꯥꯅ ꯃꯊꯛ ꯀꯥꯈꯤꯕ ꯃꯇꯝꯗ ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯒꯤ ꯊꯤꯒꯗꯣꯏꯅꯦꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯁꯤꯅ ꯈꯤꯇꯪꯗꯤ ꯇ꯭ꯔꯤꯀꯤ ꯑꯣꯏꯕꯅꯦ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯣꯏꯗ ꯂꯥꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯂꯝ ꯂꯩꯕ ꯃꯤ ꯑꯃꯁꯤꯅ ꯑꯣꯞꯁꯟ ꯁꯦꯂꯔ ꯑꯣꯏꯍꯟꯕꯒꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛꯇ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯁ꯭ꯇꯣꯛ ꯈꯨꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯑꯣꯞꯁꯟ ꯁꯦꯂꯤꯡ ꯇꯧꯕ ꯌꯥꯏ ꯁꯤꯁꯤꯅꯤ ꯈꯤꯇꯪ ꯇ꯭ꯔꯤꯀꯤ ꯑꯣꯏꯕꯅꯦꯀꯣ ꯑꯩ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯀꯦ ꯀꯟꯀ꯭ꯂꯨꯖꯟꯗ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯣꯞꯁꯟ ꯁꯦꯂꯔꯁꯤꯅ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯁꯤना ꯄꯩꯁా ꯀꯃꯥꯏꯅ ꯃꯥꯡꯒꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯔꯀꯦꯠꯇꯨꯅ ꯃꯊꯛꯇ ꯁꯨꯝ ꯀꯥꯈꯠꯂꯕ ꯕ꯭ꯔꯦꯛ ꯏꯚꯟ ꯂꯥꯟꯊꯣꯛꯈ꯭ꯔꯒꯀꯣ ꯑꯗꯨ ꯀꯥꯟꯗ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯥꯡꯕꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯒꯅꯦꯕ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇꯨꯅ ꯇꯥꯅ ꯀꯥꯈ꯭ꯔꯦꯅꯈꯜꯂꯁꯦ ꯂꯨꯄꯥ 1,50,000 ꯌꯧꯅꯕ ꯀꯥꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ 90,000 ꯃꯥꯡꯉꯤꯅꯤꯀꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ 2,00,000 ꯌꯧꯅ ꯀꯥꯈꯤ ꯇꯥꯔꯒꯗꯤ 90,000 ꯃꯥꯡꯒꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯦꯁꯁꯤꯗꯗꯤ ꯃꯉꯣꯟꯗꯩ ꯄꯨꯂꯞ ꯆꯠꯈꯤ ꯐꯤꯒꯥꯎꯗꯩ ꯆꯠꯄ ꯅꯠꯇ ꯇꯥꯔꯒꯁꯨ ꯇꯣꯡꯍꯧꯗꯕ ꯄꯩꯁꯥꯗꯨꯅꯤꯀꯣ ꯃꯥꯅ ꯃꯥꯡꯒꯗꯣꯏꯁꯦ ꯑꯗꯨ ꯅꯪꯅ ꯇ꯭ꯔꯦꯗ ꯑꯣꯏꯅ ꯇꯧꯔꯛ ꯇꯥꯔꯗꯤ ꯅꯁꯥꯗ ꯁ꯭ꯇꯣꯛ ꯂꯩꯁꯨ ꯂꯩꯇꯅ ꯇ꯭ꯔꯦꯗ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ 90,000ꯁꯦ ꯅꯪꯒꯤ ꯐꯤꯒꯥꯎꯗꯒꯤ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯪ ꯑꯦꯀꯥꯎꯟꯗ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ 3,00,000 ꯌꯧ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗꯁꯨ ꯅꯪ ꯄꯩꯁా ꯃꯌꯥꯝ ꯃꯥꯡꯒꯅꯤ 4 ꯌꯧ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯥꯡꯉꯛꯀꯅꯦꯕ ꯃꯥꯔꯀꯦꯠꯁꯤꯅ ꯇꯥꯅ ꯀꯥꯔꯤꯈꯣꯏ ꯄꯩꯁా ꯃꯥꯡꯕꯁꯤ ꯁꯨꯝ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅꯅꯤ ꯑꯣꯞꯁꯟ ꯁꯦꯂꯔꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯂꯣꯁꯅꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯥ ꯄꯩꯁా ꯀꯌꯥ ꯃꯥꯡꯒꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠꯁꯤꯅ ꯁꯨꯝ ꯗꯥꯎꯟ ꯆꯠꯂꯦꯅ ꯈꯜꯂꯣ ꯇꯥꯅ ꯍꯥꯏꯕꯗꯤ 90,000ꯗ ꯍꯟꯊꯈ꯭ꯔꯕ 80,000ꯗ ꯍꯟꯊꯈ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯃꯥꯅ ꯃꯥꯡꯒꯗꯣꯏꯁꯦ ꯃꯥꯅ ꯇꯣꯡꯒꯗꯣꯏꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯅ ꯁꯨꯝ ꯍꯟꯊꯔꯛꯄ ꯃꯇꯝꯗꯤ ꯃꯥ ꯄꯩꯁꯥ ꯇꯣꯡꯒꯅꯤ ꯍꯥꯏꯗꯅ ꯃꯇꯝꯗ ꯇꯣꯡꯒꯗꯣꯏꯁꯦ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯨꯄꯥ 10,000 ꯈꯛꯇꯅꯦꯕ 10,000ꯗꯒꯤꯗꯤ ꯍꯦꯟꯅ ꯇꯣꯡꯉꯣꯏꯕ ꯃꯥꯔꯀꯦꯠꯅ ꯇꯥꯅ ꯀꯨꯝ ꯇꯥꯔꯒꯁꯨ 10,000 ꯇꯣꯡꯒꯅꯤ ꯀꯥꯏꯁꯦ ꯂꯩꯇꯦꯕ ꯍꯥꯏꯕꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯑꯣꯞꯁꯟ ꯕꯥꯌꯔꯅ ꯊꯤꯈꯤꯕ ꯑꯦꯗꯚꯥꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯃꯤꯌꯝꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯃꯥꯅ ꯇꯣꯡꯗꯣꯏꯁꯦ ꯑꯗꯨꯅ ꯀꯣꯜ ꯑꯣꯞꯁꯟ ꯁꯦꯂꯔꯒꯤꯗꯤ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯂꯣꯁꯅ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯉꯁꯤꯒꯤꯗꯤ ꯁꯤ ꯈꯛꯇꯪ ꯈꯪꯉꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯀꯥꯏꯁꯦ ꯇꯝꯗ꯭ꯔꯤꯕꯅꯤꯅ ꯃꯈꯥ ꯆꯠꯊꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ ꯀꯌా ꯃꯥꯡꯒꯅꯤ ꯀꯌా ꯇꯣꯡꯒꯅꯤ ꯀꯥꯏꯅ ꯍꯣꯠꯄꯁꯨ ꯌꯥꯔꯤꯕ ꯑꯗꯨ ꯍꯣꯠꯄꯗꯣ ꯐꯔꯛ ꯇꯥꯒꯗꯧꯕ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯅ ꯄꯨꯠ ꯑꯣꯞꯁꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ